Union Home Minister na haiba wafam kuki CSO karana Imphal Valley sida asfa amuk thamjalu Chief Minister na illegal immigrant report taba hongre sumba mayam sidagi kari Manipur ki marai bakse karom da chatpa yai mugnaba sida yauriba furup ama khakna tamnana mahaki network sing ase sizinaduna malem gi miyam na michang khomluba asigi asoi ba khara lai khena khali malem institutions sing na malem gi lup sing na furup sing na Manipur gi conflict ase lining gi ba conflict ni haina khalak pa ase furup kharana akak na mo da campaign ama lobby ama tawru gi fallout ni haina lokhum May 3, 2023 dagi horpa Manipur gi irang ngasi chahi ma phakre vote nama haiphet losilak tore la iba question di Manipur gi marai baksi kadomda chat kadori bano ngasi on record ta Dr. Arambam Noni dagi wahang sing asigi answers theminasi Dr. Noni Associate Professor Dept.Of of Political Science DM University gi yamna saknai raba political commentator amani welcome to the show on record thank you for joining us Dr. Noni da akoina coming is haitare ahanbada akoi hauzik vote ama haiduk tugi thrak gyan leire wali pothada na gadoba 1st June na last ni 4th June dagi di akoi kanana sarkar si paiga doino si khangani adu Manipur gi di vote loigre 19 da then second phase loigre Manipur gi sign khadi uba phang haitare akoi gi 3rd May dagi 3rd May ama bhau chahi ma 365 days of akoi turmoil kangkhong chai base mayam tangdu laitadri valley gi people Maruina Maitei, akoi beyond Sekmai Chatpada Wari, Chuchampur Chambangamdri, Chuchampur the Leriba cookiesing Imphal Leona Akuyadri. How's ground the Leriba sign singse? For example, akoi Union Home Minister na haiba wafam adagi cookie CSO karana Imphal Valley sida asfa amuk thamjalu. Adesom nakanda Chief Minister na illegal immigrant deport taba hongre. Sumba mayam sidagi kari Manipur ki marai bakse karom da chatpa yai haidana Dr. Noni na haifet pai ahamba horpaki Thank you Impact TV aina khanbada hawkhiba chahi ama sida mukna khiba phibam ase Manipur gi hawkhiba punsirol da amukta thokhidri haina lobi ai kanglup ki oiba muknaba laikhidi haina haidragas muknaba di am laikhi tawbadabu handaki kanglup ki muknaba sidi magi content magi nunggi oiba wakhalon ase sengna mak yam tongali haibatai akhoi gi masi unprecedented and insurmountable haibi maram aduna Manipur da apunba khunai amagi khongchatta lakhraba Manipur gi political civilization asina khanghaudana sigumba kanglup anigi muknaba lakpa matamda tholeba narrative mayam asina Manipur gi apunba saktam da khanghaudana yam chawba tamthina safu pi haibatai maram aduna hojik editor na haibiriba Churachandpur the valley gi mi chatpa yarakta particularly community ama aduga chingi minasu particularly community ama tamda lakpa yadaba situation ama lakhiba se masi aikhoi ki yamna laibak thiba amasung tho ningda thodok amani haina aikhoi lofom thoi masi historic failure of the coexisting community ni haina aikhoi lobada lalwena khali adubu masigi mathangda aikhoi gi future se kadom dono haina wahang di chodna mak thoi ngasi hangbiri sini mafam sida masida aikhoi nu uba se amukta thokhidriba thodo ama thokraba aduga micham amasung miyam asi muknaba ni sinatana topasu yauna pula wamina raba matam asida Manipur gi future asi masina di yaroi haibasimadi muknaba da yauriba furup ani makna khangam gani hana khali aduna ikhoina observer amoina Manipur da tholakriba khoi village volunteers mayam ching amasung tammani makta lakriba aduga law and order gi achoba situation ama lakhiba aduga government institutions sing ji hana toramba thabak adumna toba ngambakta punama sina takpadi Manipur gi future asi yamna challenging oidori haibasini masigi challenging oigadori basi karigino haina hena koin hining libadi institutions mayam sigi my effectivity da compromise torokhiba gi mami tarak pasi masigi ineffectivity se koina karam haina nei na ba yage hai taragadi Manipur da matam sangna 75 years muksida British na thado ma matungda 1949 gi matungda Manipur da lakiwe ethnic current sing asigi madugi ramification madugi fall ni haina lobada su thodona laloi maram maduna ngasi muknari ba phibam asi icham samna furumani gi marakta khanarakpa khakta natana larger historical context am the build torpa adugum laba energy adu pokhairakpani haina lobusi ai maram maduna institutions in mathau pangmada adugumati luna thoi haibsini adubo future kadom dono haiba taragadi aikhoina uba phangi madudi ngasi maki onadi khanaramba asi maji aam gi oiba khulai gi oiba muknabasi khara hantharakpagi mami tai
अदुबु मसी हंथरइबा मुंगनबगी फिल्म असी मसी कोन पीस नि हाइना लौबदी यारोय मदुना अखोगी फ्यूचर असे अखोगी लाकदो मतम असे याम चैलेंजिंग ओय किनिंगाय ओय हाइबसनी खुदम ओइना हाइजरबदा अखोना मईबो फीना कुपगा थंबगा पांकक ओइगनी करिगुंबा ngasi अखोना उरिबा साइलेंस असिना पीस नि हाइना कोना मिस्टेकनली बिलीव तो बतारबदी सो अमुक resurgent of another wave of violence ama lakkadoba manbra मसी kainoda ngasi hujiki muknabagi party ani sigi manukda demand ama khakti am concrete waina separate administration nana akoi tongan tahan biu waidana madu tananaba narrative mayam amasu akoi international media dagi national media dagi sinaraga laktaba nateba aduda sigi potse lakpa matamdadi akoi conflict sigi resolution area se yam khurakpa kari ui masi chawthorpa yabra aina khanbada aikhoigi muknaba sida yawreba furup ama khakna tamnana mahaki खोगी नेटवर्क सिंग असे सिजनदना मालेमगी मियामना मिचंग खोमलुबा असिगी असोइबा खरा लैख्रेना खले मसे फुरुप तुदि पनिंगदे अदुबो मालेमगी इंस्टीट्यूशन सिंगना मालेमगी लुप सिंगना फुरुप सिंगना मणिपुर की कॉन्फ्लिक्ट असे लाइनिंग की ओबा कॉन्फ्लिक्ट नि हाइना खलकपा असे मसी फुरुप खरना अककनब मोंग द कैंपेन अमा लॉबी अमा तौरुबदगी फॉल आउट नि हाइना लौफम थोय मरम अदुना आइना खनबदा हारिबा मालेमगी फंबाक सिंगदा लाउरेइबा सिंगसिना मणिपुर की पॉलिटिकल ओइबा नत्रगना एथनिक ओइबा इशू असे रिजॉल्व तौगदब नत्ति मखोइदा मदुगी खुदोंग चाबसु लैते मदुगी इंस्टीट्यूशनल एबिलिटी सु लैते इट्स लाइक डिप्लोमेसी की सरुक अमो ओइना ख उबा याय मरम अदुना आइना खनबदा मालेमगी हौजिक लाइबा डिसइन्फॉर्मेशन के कैंपेन दगी लाइबा मणिपुर की कॉन्फ्लिक्ट असिबु अतमनना मवोंग अमदा ओहलकलिबा सिगी मसीगी राजनीति कांगलोन असी अखोई मणिपुर की दमक्तदी यामना फेवरेबल ओइबा कानबा पीबा पोसक ओइदबना मणिपुर की ओरिबा कॉन्फ्लिक्ट असी लोशिलकपा मतमदा यानना बहोनरपा मतमदा मसीगी नैरेटिव असिना हेना खुरो अम थांगी हाइना इ थमजि अखोई की ओइनदी खुरुक थांगु ओइतारगसु अखोइन अचौबा नैरेटिव अमखक होरे जियोपॉलिटिक्स बर्मदा थोइबसिगसु समजनरकपा याबा हाइतारे जियोपॉलिटिक्स की एरिया से योक्सनदिङैदा हजिकी जालेनगाम है पोट से जालेनगाम नत्रसु इंडिया की मनुंग सेदा अखोइगी मिजोराम अखोइदा मणिपुरदा अखोइना हिस्टोरिकली हुजिक हाइफेट नोनी जाबि पंबिखरे पुल फैक्टर अनी खक प्ले तौरई अहानबदा खरा अखोइगी प्रोमिनेंट ओइना तौरपसे नागालिम है फैक्टर अमखक अखोइगी नागा इंसर्जेंसी का लोइनना मणिपुर की पार्ट अमा मैप अमखक थोरकपा ग्रेटर नागालिम अदुदा अखोइ मणिपुर ने ना हाना आइडेंटिफाई तौरब कम्युनिटी मैम मक्ता साउनिंग बमदी लेतबती नतब नाउ मधुगी मथक तमु ऐड तौरइसे कुकी लैंड की पोट अमु ऐड तौरय सो पुल फैक्टर अनि खक लाकपसे सिगे पुल फैक्टर अनि खक सिदा हौजिक की ओइनदी ngasi 1 year old conflict sidadi madongi area of the push kanna torokpa masaida hojiki international hojiki diplomacy kakta natabada fundraise da sinare bani churches mayam sinare bani UN gi forum mayam sinare bani si mayam ji line lo yabra government of India will it be capable haina hangagadi sukchawba democracy mana ngamoida hankani but will power or willingness or magi complicity kari kari leramba yai akoi him tabada hojik ngarang nan akoi Indo Myanmar region the conflicts that thorak pasi the NSN IM ga NI ga hunnabu je thori port kharis da ju akoi Indian forces mayam na chumamba yai lanamba yai ko Burma gi militant mating pangi heavy port phok yaksel laim ne so larger picture ama khakta conflict si yengba yabra just akoi kano khakta gi maitai na akoi ge lemine ba frup ama khakta थीना तवी मोई चाक्तुंग मुनगे तवी खोली हाबगी नैरेटिव नत्तबदा लार्जर गेम प्लान उब्रा अदुदा अखोगी तासनगिबे याबगी अकीब लेब्रसिनिदा मणिपुर की अमसुंग नॉर्थ ईस्ट इंडिया हाइना ngasi खंगनारिबा मसी होल आइडिया सी सेंग हारबदी अमरमददी यामना अककनबा मसागी लमदम सिगी ओइबा सॉलिडारिटी एमा लेना होरपा खुनाई सिंगनी हाइना लौबी याय मरोइना नाट की मानबा चिंजा की मानबा सक की मानबा So North East India की मागी complications इसी colonialism खरा चट खरो मतुंगदा colonialism की मागी remnants में आमजे resurgence तो रोपदेगी थोलक पनी हाइना लोग बसुयाय अदु वही न कन्न हाइनिंग बसे मणिपुर की अपन बगी आइडिया दा अचौब चैथेंग पी बहरक बसिदी अवांग लोमदेगी लाकपन नुशित अमगा मखारोमदेगी लाकपन नुशित अमगा मसीगी पुल फैक्टर अनि सिना मणिपुर की 1947 देना 49 अनि की मरक तलेरंबा
matamdugi civic nationalism du da chobu chaithing piki haina khoi lawi khudam moina haira pakan da awang loi fizo ge movement si sangsilakpa maulan silakpa aduga makharom degina panglong agreement gum 1947 na tawna khiba british chalam dai tawna khiba agreement asi bama gi manu ethnic aspirations me am si content tawani makhoi singsi punna leminaba yabi federation gi system ma tawgani haidar burma gi oiba adugumba kayat am sem na honar masi 1960s gi matamda 62 adwaida military coup gi culture ma lakhi badagi masigi ethnic aspirations ma kairak padagi madugi ramification madugi fallout si madugi impact si manipur gi makha thangba saruk sidagi tamna tamna changchilak tuna ngasidi yamna mara taba politics ma 1980s gi late or pa matamdagi akoi lalhob sing si lalhob lup si koki yoba lalhob lup sing si across the border form tawki lalhob sing si manipur tamna changchilak pa aduga 1987 gi mizo gi political settlement si yahuda sing sina manipur om da makhoi gi political expansion si tarok padagi manipur gi whole matrix social and ethnic matrix si kai bahor khibani haina ai thamjiki madu siki impact se si kai re di haire ko au si kai bahor pa se saida akhoi gi response hagadra akhoi gi major community de haire but hojiki conflicts ki background di ingtar ga di 15 lakh maitais as compared to hojiki south ki nang hariba waves da yeng ba tar ga di some 40 to 50 lakhs ki chinku ki group ki oidoi hojmak moi loinamok pulle di habi yadri but common cause ama lakanda punna bagi ready leba bangladesh ta bangladesh ki border da gi horaga ahogi kabo valley gi matai da gi chin state achawa sana honar pasida response indian state indian union gi haitare manipur gi dai wahum ga thamjani yamna interesting over data ama khalai cookie sing na rangoon the press conference ma 2012 ta tawi masire cookie gi leader amna sumna haibase khoi available online da phangba information 1951 aswaida cookie gi population ji sigi chin state ki sagang division sida nearly 4.5 lakhs lay haina claim tawi aduga 2012 ki census thirak pa matam sida it reduced to around 45000 adura issue the ani obi census enumeration bama gi tawda cookie sings neglect or yahol ki dabama maram the ethnic community 135 da citizen oidaba yam yauri makhois aduga ani shubada ethnic politics lakwa amasung hunta lakwadagi bama da displacement thok pasida malaysia da thailand da indonesia da bangladesh da india da maike da chai thoki bagi sigi factor sati sina sumaram oibe aduna white paper ama cookie singi population ki white paper ma putho haibes ki demand ama lei aina haizani badi cookie ki population split up toropagi legacy mi am chauna bama ki history da lai masigi impact sina ma yum thangnari balai bak singda thengnaraga lai aduna hojik editor na hangbiri bo hang sigi paukum je koina pc haiba taragadi india ki response india's way of dealing with this development je koina ai reference ama khagloni masin 1930 te hopi ai 1930 the congress ki mefam haripura session haibse fam ki maduga mas hariba conference asigi kano se president se koi subhash chandra bose no oiba matam duni masire debate ama toi congress ki manungda bama congress committee is form toi masida congress na matam dugi president ne piriba argument se british india ki saru oiramba burma se india ki saru oiga dobani greater india ki saru oiga dobani maramaduna Burma Congress Committee is formed tauki. Masira Gandhi response ma piki madu taugumsi will be like having a war on two fronts. Haibadi Muslim League ki demand ama lakba matam su oikiba aduga British tagi ning tamba tanbagi matam su oikiba maramadana Burma ki question je koi yaugumsi haina debate ama galai aina haizening badi Congress ki sensibility dasu matam amadadi hairiba British India ki former region sing se integrate toning bigi idea ama bharat varshi concept se dum yauda badi nati sini maramaduna ina khanbada ngasi chahi humdra manga mukum tharak pa matam sida larger global politicking ama lamdam sida tawrakpa akoi string of pearl aduga akoi gi Burton Littner yamna rightly haina haiba akoi gi Indian Ocean si akoi gi costliest pearl kanagi China gi aduga masigi
landlocked China sigi hangdorakna bagi khwaidagi chawba spot on political space Indian Ocean orakpa masi yauge haitadi Burma ji phawdaba yadaba phawge hairabadi notice tainari ba sigi whole territorial range sida Chinese influence darkar lakpa masi government of India knows it very well I think adan hainaba on record ta mayam na hainari ba hoi conflicts thokraba hokra matungda India is also closely watching on the developments across the border interestingly ena khanbada how the NSCN IM ga NIA ga hainari ba asigi real time political facticity leramgani shoidana maramdi masi aikoina politically speculate tobada aduma irai line uba phang matrix samani haitare adubu aina interesting oina mayamna Manipur ge miyam us government na achoba political will ama develop tobadabdi kadai dano haibasi khon haisi haitaragadi Manipur de ethnic ki oiba issue amani haidana home ministry of home na haibi khra matungda Manipur gi tampakta charge thanglako matamda conflict asi kukizo elements sing eliminate tawnabda seasonable weapons sing phangi haibogi narrative mo tholokpa sena home minister na hairiba narrative siga NIA na pukhlaiba narrative siga conflict tho iseni maramadan masiguma narrative ke conflict asena miyam da pn da bagi khorang kho shauna bagi masigi binary community ani gi marakta leiba binary se government na mateng pangdona loisilapoi mahutta binary je hengalakpa oina thoi khodamani hemanji amasung lenthoi bigi charge de khoi phajana udri ngasi phawbada aduga kwakta da pokhai ki bom dugi khoi charge phajana udri hairiba institutions in accountability is fixed on matamda it should be irrespective of the community haigedobani hanaloi maramadana hauji valley based underground group kharaga Indian security forces na backup toba kuki ge forces singa khanari haina koi tahan basina Manipur gi ethnic conflict ni hainari ba sigi tongan ba dimension ama pokpa haurak labra haibagi chapchab mami ase taba hawi aduna ngasai editor na hangbiri ba ahan bada hangbi khiba akoi future se kadai deno hargadi future is very challenging it's bleak instead akoi future ji yam ngan bu oidi karigino haiba matamda Burma sisu break up torokani kaitharakani haibagi chapchab indications as a political researcher political science researcher mon feel tawe marandi masida laiba global scramble chongshil laga mai ge lam yena bagi ranidi po kangnar paman ba makhak lak pa China is very advanced in this fight for scrambling for land aduga US is no lesser adadi even Russian interests we have seen aduna hairiba lam sing siga yum thangnaraga leiru bagi masigi the price sheet haigadra masigi khoigi laibakta tamlam laba instability amai khoi sagonaraga laigadori bra haibasigi akibase ngasi sahi pharakpa mi community ani marta khanarambadi khangudana larger counter politics amagi mami tarakpa geopolitics mi mami tarakpa sina community ani si marta lakadab understanding da su thintan gadra haibi chingna base gona kanna fauze Dr. Noni ne haining ni si khoi India government na akhoi Manipur gi issues hi loiselakpa matamda Manipur gi manungda lairiba conflict community ani conflicts gi beyond da yenga kani habagi kaino ni indicator ma piba male howziki developments it looks like hinting towards that direction madam the election yes after haijog election home minister na election gi tang mari si hek loribaga hopefully ma ke government halakani na khanba mali aduga hairiba si hek alapa community ani si with dialogue with a means of dialogue and apathy da masigi empathy da masi lotion gani haiba si masigi principle asi da changsin biragadi Manipur gi community ani si gi marakta leiba akoi unkhanna ba se yamna hena lotion thuna lotion bada mating oigani haiba si ai gi chapsaba adugi thajaba musulai tawadabu hairiba tangmari ngaini hairaga leiriba wafam asi leiringai da border area da conflict se wangkhalakpa ase masina aikhoigi masai gi tangmari da civil to civil community to community dialogue ma tawni haibagi masigi promise ma pi base masi thindha loidra haibagi chingnaba question adu ne on laksaris masai da akhoigi khitang elaborate oina Home Minister Haigiba, both communities empathically yengni,
Dialogue with dialogue them. to hanni se sigi possible outcome or possible scenario je kari wodu mali kaino da ani makki please to no hona ba se masi sidi I would say I clear picture am I going to kan yam siang na going to some power sixth sense high gadra not a researchers sense high gadra masigi huziki dialogue tona ba empathy de yeng ba ba se it is not about concrete political exchange. It should not be and it cannot be. Huzi khanaring eda noi lam yanar do ni haru dia roya ba. Huzi khanaring eda nawan CP ni nang CP ro hallu hai bia roya ba. The fight itself is based on the very idea of Manipur. Amana idea of Manipur na tho wa chachare ge hai ba. Aduga amana idea of Manipur gi historical facticity amalai masidi kahen bia ro hai ba. sai ji da Sidin lai aduna ina hani sidi masigi situations da peace process dialogue with empathy tausi hai ba taragadi khanari ba ni se table the pura aga you have to back off from these physical violence first then we will only madugi matung da khak ai khoina na khoi apam sing do nei na bahogani so first track sidi kaino government talking to the parties involved and trying to cool them down saying that back off first adu nei na uris but one of the demand hai taragadi hujik le incumbent chief minister ji lokho hai bane which is hujik paliba central sarkar sina one of the most cooperative chief minister hairim ne hairi so one of the demand ji ahugi praja gi level dagi hento oga legislature tarana back toraga push toribe agenda ma ne ba sigi situation ji da karmain tawdana center na almost appoint toraba chief minister hai tare vetted toraba chief minister amaji a party ma du pelan na ba akoi ma long thoge hairak ka do bagi possibility aina khanbada akhoi gi union home minister na parliament da Manipur gi CM na cooperate to na hai gi statement se gi matung da su Manipur gi CM si gi mai office asida question mark ambok torok khidri hin loi within the government gi oina two engine government sig manung da hai tare maram aduna aina khanbada hayeng dialogue se tawna rakpa maton da wari saba horokpa matam da aina khanbada masigi issue asi central government na masi namjin ki gato mali aina khanbada adu if at all masigi issues in chawkhalakpa taragadi it is a matter within the party I think it is a resolvable matter it cannot be a stumbling blow I guess